Angang SHINGDA Yamna Naganba AMASUNG Lounaganba Laina Oiriba Measles Asi Ukhrul District Sandorakle HAINA confirm TOUKHRE Angang SHING yumdagi MAPAN THOK-HANDANABA AMADI school da THADANABA KHANGHANKHRE Hiram asigi matangda press na phangba pau aman hai Ukhrul District Measles Laina Sandorakle haibase district asigi senior medical officer su Oiriba district immunization officer Dr. Pamja Luikhamna confirm tawrakpani Dr. Pamja Luikhamgi matung ina district asida Measles Laina gi case asi Ihan hanbo oina chahi asigi March ki tang 18 da thengnarakpani Measles oiramgani haina chingnaba case adugi sample March ki tang 10 da lawraba matung Guwahati da diagnosis tawnaba amasung confirmation lawnabagi damak thakhi Sample gi result adu chatliba tha sigi tang 5 da phangbaga iroinana Measles Laina ni haibase confirm tawrakpani Result asi hek phangbaga Ukhrul da leiriba Angang SHING parents ta circular ama thoktuna Ukhrul town da Measles Laina thengnare haina khangankhi masiga iroinana Angang SHING yumdagi mapan thoktanaba school da THADANABA amadi masung mamanaba singa pundanaba advisory notice amasu thokhi hiramasigi matangda marik chumba paudam khangge hairabadi mobile number 9612520323 da call tawrakpa yagani hairi Dr. Pamja Luikhamna makhatana khanghalakpada Measles hairiba Laina ase Angang SHINGda yamna Lounaganba amani Laina asigi laiwung SHINGdi hakchang sagatpa lokhoba conjunctivitis coriza amadi rash na chingba SHING asini adumakpu vaccine kapthoklabadi Laina asidagi ngathokpa ngamgani vaccine ase government ki health facility khudingmakta lemna kapagi khudong chaba piduna lakli maru oina tha mapan amadi tha 13 Tagi Thad Kunmari Faugi Manunda Measles ke vaccine kapthok hogadabani. Chahi asige February tang kun mapanda Ukhrul ge ZEO Thaimai Bandanna government amasung private ke pre-primary school khudingmakta notice thoktuna Angang ming chalakpa matamda immunization certificate suksoi soidana yahangadabani haiba wafam khanghankhi. Laibak thibadi wafam ase school kharana thawikide Chahi asige February tha faubada Ukhrul da Measles vaccine kap kiba angang gi masing asi chada 64 rom tamak oiri hainso pawas na makha tarakle